ꯑꯍꯥꯟꯕꯃꯛꯇꯗ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯀꯣꯟꯁꯝ ꯃꯦꯝꯕꯦꯝꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯅ ꯄꯥꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯄꯥ ꯉꯥꯛꯇ 3 ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯃꯈꯣꯏ 3ꯒꯤꯅꯤ ꯍꯥꯏꯗꯨꯅ ꯅꯥꯁꯄꯇꯤ ꯄꯥꯝꯕꯤ ꯑꯃ ꯊꯝꯕꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯍꯦꯟꯕ ꯑꯇꯩ ꯀꯔꯤꯁꯨ ꯊꯝꯂꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯅꯥꯁꯄꯇꯤ ꯑꯗꯨ ꯃꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯍꯦꯛꯇꯣꯛꯍꯟꯗꯅ ꯑꯃꯗꯤ ꯎꯆꯦꯛ ꯋꯥꯌꯥꯅꯒ ꯆꯥꯗꯅꯕ ꯌꯥꯝꯅ ꯀꯨꯞꯅ ꯁꯦꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ 3ꯒꯤ ꯃꯅꯨꯡꯗ ꯑꯅꯤ ꯑꯃꯅ ꯊꯕꯛ ꯆꯠꯇꯨꯅ ꯁꯦꯜ ꯇꯥꯟꯕ ꯆꯠꯈ꯭ꯔꯒ ꯑꯃꯅ ꯄꯥꯂꯤ ꯈꯥꯏꯗꯣꯛꯇꯨꯅ ꯅꯥꯁꯄꯇꯤ ꯄꯥꯝꯕꯤ ꯑꯗꯨꯕꯨ ꯁꯪꯍꯧꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏ 3 ꯑꯁꯤ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯔꯛꯄꯅ ꯅꯣꯡꯃ ꯃꯌꯥꯝꯕ ꯑꯍꯟ ꯑꯗꯨꯅ ꯅꯥꯁꯄꯇꯤ ꯑꯗꯨꯕꯨ ꯁꯪꯍꯧꯕ ꯅꯨꯃꯤꯠ ꯑꯃꯗ ꯂꯥꯏ ꯑꯃꯅ ꯆꯥꯛꯅꯤꯕ ꯅꯨꯄꯥ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯃꯈꯣꯏꯕꯨ ꯆꯥꯡꯌꯦꯡ ꯇꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯆꯥꯛꯅꯤꯕ ꯑꯗꯨꯅ "ꯏꯕꯨꯡꯉꯣ, ꯑꯩꯁꯦ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ꯫ ꯆꯥꯗꯕꯅ ꯏꯁꯥꯁꯦ ꯆꯠꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯅꯪꯒꯤ ꯄꯥꯜꯂꯤꯕ ꯅꯥꯁꯄꯇꯤ ꯈꯔꯁꯦ ꯑꯩꯉꯣꯟꯗ ꯈꯛꯇ ꯄꯤꯕꯤꯌꯨꯕ." ꯃꯗꯨꯗ ꯃꯌꯥꯝꯕ ꯑꯗꯨꯅ ꯅꯥꯁꯄꯇꯤ ꯈꯔ ꯊꯠꯂꯒ ꯆꯥꯛꯅꯤꯕ ꯑꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ "ꯁꯦ ꯆꯥꯔꯣꯁꯦ. ꯁꯤꯗꯤꯅꯦ ꯑꯩꯒꯤ ꯁꯔꯨꯛꯅꯤ, ꯅꯪ ꯆꯥꯖꯔꯣ. ꯑꯗꯨꯒ ꯑꯇꯩꯁꯤꯗꯤ ꯏꯅꯥꯎꯁꯤꯡꯒꯤ ꯁꯔꯨꯛꯅꯤ, ꯅꯪꯅ ꯆꯥꯕ ꯌꯥꯔꯔꯣꯏ. ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯏꯕꯨꯡꯉꯣ. ꯅꯣꯡꯃꯗꯤ ꯅꯪꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯔꯛꯄ ꯑꯣꯏꯌꯨꯀꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯥꯛꯅꯤꯕ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯒ ꯌꯥꯏꯃ ꯑꯗꯨꯅ ꯅꯥꯁꯄꯇꯤ ꯑꯗꯨꯕꯨ ꯁꯪꯕ ꯅꯨꯃꯤꯠꯇ ꯆꯥꯛꯅꯤꯕ ꯁꯥꯗꯨꯅ ꯂꯥꯏ ꯑꯗꯨ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯑꯗꯨꯒ "ꯏꯕꯨꯡꯉꯣ, ꯑꯩꯁꯦ ꯆꯥꯛ ꯂꯥꯝꯕꯅ ꯁꯤꯒꯗꯧꯔꯦ. ꯅꯥꯁꯄꯇꯤꯗꯨ ꯅꯪꯒꯤ ꯈꯤꯇ ꯆꯥꯖꯒꯦꯕ." ꯃꯗꯨꯗ ꯌꯥꯏꯃ ꯑꯗꯨꯁꯨ ꯆꯞ ꯃꯥꯟꯅꯅ ꯃꯥꯒꯤ ꯁꯔꯨꯛ ꯑꯗꯨ ꯍꯦꯛꯇꯨꯅ ꯆꯥꯛꯅꯤꯕ ꯑꯗꯨꯗ ꯄꯤꯔꯛꯂꯦ꯫ ꯑꯗꯨꯒ "ꯁꯦ ꯗꯥꯗꯥ, ꯁꯤ ꯆꯥꯔꯨꯔꯣ. ꯑꯇꯩꯁꯤꯗꯤ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯃꯗꯤ ꯏꯅꯥꯎꯒꯤꯅꯤ, ꯅꯪꯅ ꯆꯥꯕ ꯌꯥꯔꯔꯣꯏ. ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯏꯕꯨꯡꯉꯣ, ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ. ꯅꯪ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯔꯛꯄ ꯑꯣꯏꯌꯨꯀꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯑꯃꯨꯛ ꯆꯥꯛꯅꯤꯕ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯆꯥꯛꯅꯤꯕ ꯑꯗꯨ ꯆꯞ ꯃꯥꯟꯅꯅ ꯃꯅꯥꯎꯅꯨꯄꯥ ꯑꯇꯣꯟꯕꯒꯤ ꯄꯥꯂꯤ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯂꯥꯛꯂꯒ ꯆꯞ ꯃꯥꯟꯅꯅ ꯑꯃꯨꯛ ꯍꯥꯏꯔꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯑꯇꯣꯟꯕ ꯑꯁꯤꯁꯨ ꯃꯌꯥꯝꯕꯁꯤꯡꯒꯨꯝꯅ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯔꯛꯂꯦ꯫ ꯑꯗꯨꯒ ꯃꯥꯒꯤ ꯁꯔꯨꯛ ꯑꯗꯨꯅ ꯆꯥꯛꯅꯤꯕ ꯑꯗꯨꯗ ꯄꯤꯔꯛꯂꯦ꯫ ꯆꯥꯛꯅꯤꯕ ꯑꯗꯨꯁꯨ ꯍꯥꯟꯅꯒꯨꯝꯅ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯗ ꯆꯞ ꯃꯥꯟꯅꯕ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯞꯇꯥ ꯑꯃ ꯍꯧꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯅꯣꯡꯃ ꯂꯥꯏ ꯑꯗꯨ ꯑꯃꯨꯛ ꯂꯝꯕꯣꯏꯕꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯃꯆꯤꯟ ꯃꯅꯥꯎ 3ꯕꯨ ꯀꯧꯔꯛꯏ꯫ "ꯍꯣ ꯏꯕꯨꯡꯉꯣꯁꯤꯡ, ꯅꯈꯣꯏꯕꯨ ꯇꯥꯕ꯭ꯔꯣ? ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ?" ꯃꯗꯨꯗ ꯃꯆꯤꯟ ꯃꯅꯥꯎ 3ꯗꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ "ꯏꯄꯨ, ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ?" "ꯏꯕꯨꯡꯉꯣꯁꯤꯡ, ꯅꯈꯣꯏ 3ꯅ ꯅꯨꯡꯇꯤꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯥꯂꯤ ꯅꯥꯏꯅ ꯅꯥꯁꯄꯇꯤꯕꯨ ꯁꯪꯂꯤꯕꯁꯦ ꯃꯁꯤꯅꯗꯤ ꯑꯣꯏꯕ ꯌꯥꯔꯣꯏ. ꯑꯗꯨꯅ ꯉꯁꯤꯗꯤꯅꯦ ꯏꯄꯨꯅ ꯅꯈꯣꯏꯒꯤ ꯁꯦꯜ ꯊꯣꯛꯅꯕ ꯂꯝꯕꯤ ꯑꯃ ꯇꯥꯛꯄꯤꯒꯦ. ꯂꯥꯎ, ꯏꯄꯨꯒ ꯆꯠꯁꯤ." ꯍꯥꯏꯗꯨꯅ ꯃꯈꯣꯏ 3 ꯑꯗꯨꯕꯨ ꯃꯐꯤ ꯃꯔꯣꯜ ꯁꯠꯆꯤꯜꯍꯟꯗꯨꯅ ꯄꯨꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅ ꯄꯥꯛꯂꯕ ꯂꯨꯔꯕ ꯇꯨꯔꯦꯜ ꯑꯃꯒꯤ ꯃꯅꯥꯛ ꯌꯧꯔꯦ꯫ ꯃꯗꯨꯗ ꯂꯝꯕꯣꯏꯕ ꯑꯗꯨꯅ ꯃꯌꯥꯝꯕ ꯑꯍꯟ ꯑꯗꯨꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯏꯕꯨꯡꯉꯣ ꯑꯍꯜ, ꯍꯥꯏꯔꯣ. ꯅꯪꯅ ꯊꯋꯥꯏꯅ ꯇꯥꯖꯕ ꯅꯤꯡꯖꯕ ꯑꯃ ꯅꯤꯔꯣ." ꯃꯗꯨꯗ ꯃꯌꯥꯝꯕ ꯑꯍꯜ ꯑꯗꯨꯅ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯇꯧꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯏꯄꯨ, ꯑꯩꯗꯤ ꯄꯥꯛꯂꯕ ꯂꯨꯔꯕ ꯇꯨꯔꯦꯜ ꯑꯁꯤꯗ ꯆꯦꯜꯂꯤꯕ ꯏꯁꯤꯡꯁꯤꯡꯁꯦ ꯈꯣꯏ ꯑꯣꯟꯊꯣꯔꯛꯇꯨꯅ ꯈꯣꯏ ꯄꯨꯝꯕꯒꯤ ꯃꯄꯨ ꯑꯣꯏꯅ ꯑꯣꯏꯗꯨꯅ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯅꯤꯡꯂꯤꯕ." ꯃꯗꯨꯗꯒꯤꯗꯤ ꯂꯝꯕꯣꯏꯕ ꯑꯗꯨꯅ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯂꯩꯕꯥꯛ ꯈꯔ ꯂꯧꯈꯠꯂꯒ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯁꯣꯜꯂꯒ ꯆꯈꯥꯏꯕꯗ ꯈꯨꯗꯛꯇ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯏꯁꯤꯡ ꯑꯗꯨ ꯈꯣꯍꯤ ꯉꯥꯛꯇ ꯑꯣꯟꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯃꯅꯥꯏ ꯃꯁꯤꯜ ꯃꯌꯥꯝꯁꯨ ꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯈꯣꯍꯤꯁꯤꯡ ꯑꯗꯨ ꯂꯣꯛꯇꯨꯅ ꯌꯣꯟꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯑꯗꯨꯒ ꯈꯣꯍꯤ ꯂꯩꯕ ꯂꯥꯛꯄ
ꯃꯤꯁꯤꯡꯁꯨ ꯂꯦꯞꯇꯅ ꯃꯊꯪ ꯂꯥꯛꯂꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯨꯄꯥ ꯑꯃ ꯃꯌꯥꯝꯕ ꯑꯍꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ, "ꯑꯣꯖꯥ, ꯈꯣꯏꯁꯤꯡ ꯑꯁꯦ ꯂꯣꯛꯄꯒꯤ ꯁꯦꯜꯁꯤꯡꯁꯦ ꯁꯤꯗ ꯂꯩꯔꯁꯦ" ꯍꯥꯏꯗꯨꯅ ꯄꯤꯁꯜꯂꯛꯄ ꯑꯗꯨꯗ ꯃꯌꯥꯝꯕ ꯑꯍꯟ ꯑꯗꯨ ꯄꯨꯡꯉ ꯉꯛꯂꯦ, ꯍꯔꯥꯎꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯂꯝꯕꯣꯏꯕ ꯑꯗꯨꯅ, "ꯉꯁꯤꯗꯒꯤꯗꯤꯅꯦ ꯐꯝ ꯑꯁꯤꯗ ꯅꯪꯅꯦ ꯐꯝ ꯑꯁꯤꯒꯤ ꯃꯄꯨ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯣꯀꯣ꯫ ꯐꯝ ꯑꯁꯤꯗꯅꯦ ꯅꯨꯡꯉꯥꯏꯅ ꯁꯦꯜ ꯇꯥꯗꯨꯅ ꯃꯄꯨ ꯑꯣꯏꯗꯨꯅ ꯅꯪ ꯂꯩꯍꯧꯔꯣꯀꯣ꯫ ꯑꯗꯨꯕꯨꯅꯦ ꯏꯕꯨꯡꯉꯣ, ꯅꯪꯅ ꯐꯤꯕꯝ ꯑꯁꯤꯗ ꯑꯣꯏꯔꯛꯅꯕ ꯁꯦꯝꯂꯛꯄ ꯏꯁꯣꯔ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯁꯤꯗꯤ ꯅꯪ ꯀꯥꯎꯒꯅꯨꯀꯣ" ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯝꯕꯣꯏꯕ ꯑꯗꯨ ꯃꯅꯥꯎꯅꯨꯄꯥ ꯑꯅꯤꯗꯨꯒ ꯑꯃꯨꯛ ꯑꯁꯨꯝ ꯂꯥꯛꯂꯦ꯫ ꯑꯁꯨꯝ ꯃꯅꯥꯎꯅꯨꯄꯥ ꯑꯅꯤꯗꯨ ꯄꯨꯗꯨꯅ ꯂꯥꯛꯂꯕꯒꯤ ꯇꯨꯡꯗ ꯂꯝꯕꯣꯏꯕ ꯑꯗꯨꯅ ꯃꯌꯥꯝꯕ ꯌꯥꯏꯃꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯌꯥꯏꯃ, ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯝꯇꯗꯤ ꯅꯄꯨ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯍꯥꯏꯌꯨꯗꯅ." ꯌꯥꯏꯃ ꯑꯗꯨꯅ ꯑꯃꯨꯛ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ ꯂꯝꯕꯣꯏꯕ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯄꯨ, ꯑꯥꯗ ꯎꯔꯤꯕ ꯄꯥꯛꯂꯕ ꯂꯝꯄꯥꯛ ꯑꯁꯦ ꯍꯥꯏꯌꯨ ꯏꯄꯨꯗ ꯍꯥꯏꯌꯨ ꯀꯩꯗꯧꯔꯕ? ꯂꯝꯄꯥꯛ ꯑꯁꯤꯗ ꯆꯥꯛꯇꯥꯔꯤꯕ ꯈꯨꯅꯨ ꯃꯌꯥꯝ ꯑꯁꯦ ꯁꯪꯒꯣꯝ ꯊꯣꯛꯄꯤ ꯁꯟꯕꯤ ꯂꯣꯏꯅ ꯑꯣꯟꯊꯣꯔꯛꯂꯕꯗꯤ, ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯂꯕꯗꯤ ꯑꯩꯗꯤ ꯄꯣꯛꯄꯒꯤ ꯃꯍꯩ ꯍꯥꯜꯂꯅꯤ ꯏꯄꯨ." ꯂꯝꯕꯣꯏꯕ ꯑꯗꯨꯅ ꯌꯥꯏꯃꯒꯤ ꯋꯥꯗꯣ ꯇꯥꯔꯒ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩꯕꯥꯛ ꯈꯔ ꯑꯃꯨꯛ ꯃꯈꯣꯏꯅ ꯂꯧꯗꯨꯅ ꯀꯔꯤꯅꯣ ꯈꯔ ꯁꯣꯟꯗꯨꯅ ꯆꯥꯏꯕꯗ ꯈꯨꯗꯛꯇ ꯂꯝꯄꯥꯛ ꯑꯗꯨꯗ ꯂꯩꯔꯝꯕ ꯈꯨꯟꯅꯨꯁꯤꯡ ꯑꯗꯣ ꯁꯪꯒꯣꯝ ꯊꯣꯛꯄꯤ ꯁꯟꯕꯤ ꯂꯣꯏꯅ ꯑꯣꯟꯈ꯭ꯔꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯂꯝꯄꯥꯛ ꯑꯗꯨꯗ ꯁꯪꯒꯣꯝ ꯁꯨꯝꯕꯤ ꯅꯨꯄꯤ, ꯁꯪꯒꯣꯝ ꯌꯣꯟꯕ ꯅꯨꯄꯥ ꯑꯃꯗꯤ ꯁꯪꯒꯣꯝ ꯂꯩꯕ ꯂꯥꯛꯄꯁꯤꯡꯅ ꯄꯨꯡꯊꯟ ꯊꯜꯂꯦ꯫ ꯑꯗꯨꯒ ꯃꯌꯥꯝꯕ ꯑꯍꯟꯗ ꯇꯧꯈꯤꯕꯒꯨꯝꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯅꯨꯄꯥ ꯑꯃ ꯆꯪꯂꯛꯇꯨꯅ ꯁꯦꯜꯁꯤꯡ ꯑꯗꯨ ꯃꯉꯣꯟꯗ ꯂꯣꯏꯅ ꯄꯤꯔꯛꯂꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯌꯥꯏꯃꯗꯨꯁꯨ ꯍꯔꯥꯎꯕꯅ ꯂꯝꯕꯣꯏꯕ ꯑꯗꯨꯕꯨ ꯍꯟꯅ ꯊꯥꯒꯠꯂꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯂꯝꯕꯣꯏꯕ ꯑꯗꯨꯅ, "ꯌꯦꯡꯉꯨ ꯌꯥꯏꯃ, ꯅꯪ ꯁꯦꯜ ꯂꯩꯔꯦ ꯍꯥꯏꯗꯅ ꯅꯪꯒꯤ ꯍꯧꯔꯛꯐꯝ ꯅꯪ ꯀꯥꯎꯒꯅꯨꯀꯣ꯫ ꯏꯁꯣꯔꯕꯨ ꯀꯥꯎꯈꯤꯅꯨ, ꯃꯤꯕꯨꯅꯦ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯗꯨꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨꯀꯣ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯅꯥꯎꯅꯨꯄꯥ ꯏꯇꯣꯟꯇꯣꯟꯕ ꯑꯗꯨ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯝꯕꯣꯏꯕ ꯑꯗꯨ ꯑꯃꯨꯛ ꯆꯠꯄ ꯍꯧꯔꯛꯂꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯂꯝꯕꯣꯏꯕ ꯑꯗꯨꯅ ꯆꯠꯅ, "ꯑꯇꯣꯟꯕ, ꯍꯥꯏꯌꯨ ꯅꯪꯁꯨ ꯏꯄꯨꯗ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯃꯇꯪ ꯍꯥꯏꯌꯨꯗꯅ." ꯃꯗꯨꯗ ꯑꯇꯣꯟꯕ ꯑꯗꯨꯗꯤ ꯌꯥꯝꯅ ꯃꯣꯡ ꯍꯥꯗꯅ ꯇꯞꯅ ꯈꯨꯝꯂꯛꯏ, "ꯏꯄꯨ, ꯑꯩꯗꯤ ꯑꯇꯩ ꯑꯍꯦꯟꯕ ꯀꯩꯁꯨ ꯄꯥꯝꯖꯗꯦ. ꯅꯁꯨꯅ ꯄꯥꯝꯖꯕꯗꯤ ꯏꯁꯣꯔꯒꯤ ꯁꯦꯕꯥ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯇꯧꯕꯗ ꯊꯋꯥꯏ ꯂꯨꯞꯆꯕꯤ, ꯄꯨꯛꯆꯦꯜ ꯇꯞꯄꯤ ꯅꯨꯄꯤ ꯑꯃꯈꯛꯇ ꯑꯩꯗꯤ ꯄꯥꯝꯖꯩ ꯏꯄꯨ." "ꯍꯩꯁ ꯑꯇꯣꯟꯕ, ꯑꯗꯨꯗꯤ ꯌꯥꯝꯅ ꯂꯨꯒꯗꯧꯔꯤꯅꯦꯍꯦ. ꯏꯁꯨꯒꯤ ꯕꯣꯔ ꯑꯁꯤꯗꯤ ꯏꯄꯨꯅ ꯁꯠ ꯍꯦꯛꯇ ꯄꯤꯕ ꯉꯝꯕ ꯕꯣꯔ ꯅꯠꯇꯦꯅꯦꯍꯦ. ꯌꯦꯡꯉꯨ ꯏꯁꯨ ꯅꯨꯄꯥ, ꯅꯪꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯑꯍꯨꯝ ꯈꯛꯇꯃꯛ ꯂꯩ. ꯑꯅꯤ ꯑꯃꯗꯤ ꯂꯨꯍꯣꯡꯈ꯭ꯔꯦ, ꯃꯄꯨꯔꯣꯏꯕ ꯂꯩꯈ꯭ꯔꯦ. ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯑꯃꯗꯨꯗꯤ ꯔꯥꯖꯀꯩꯅꯥꯅꯤꯗꯣ. ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯗꯤ ꯍꯧꯖꯤꯛ ꯃꯄꯥꯅ ꯊꯥꯖꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯕꯅꯤ." ꯃꯗꯨꯗꯒꯤꯗꯤ ꯑꯇꯣꯝꯕ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯂꯝꯕꯣꯏꯕ ꯑꯗꯨꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ, "ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯏꯄꯨꯒ. ꯔꯥꯖꯀꯩꯅꯥꯗꯣ ꯍꯧꯖꯤꯛ ꯃꯥꯒꯤ ꯅꯨꯄꯥ ꯈꯟꯕꯒꯤ ꯀꯟꯅ ꯇꯧꯔꯤꯕꯅꯤ. ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯅꯤꯗꯣ ꯂꯥꯛꯇꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕꯅꯤ. ꯅꯪꯁꯨꯅꯦ ꯅꯔꯥꯏꯕꯛ ꯌꯦꯡꯉꯨ ꯂꯥꯎ." ꯍꯥꯏꯗꯨꯅ ꯑꯇꯣꯟꯕ ꯑꯗꯨ ꯂꯝꯕꯣꯏꯕ ꯑꯗꯨꯅ ꯔꯥꯖꯀꯩꯅꯥꯗꯨꯒꯤ ꯂꯩꯕꯥꯛ ꯇꯝꯅ ꯄꯨꯔꯛꯂꯦ꯫ ꯂꯩꯕꯥꯛ ꯑꯗꯨ ꯌꯧꯔꯕꯗ ꯅꯤꯡꯊꯧ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯔꯥꯖꯀꯩꯅꯥꯕꯨ ꯂꯧꯕꯒꯤ ꯆꯥꯡꯌꯦꯡ ꯑꯗꯨ ꯌꯥꯎꯖꯒꯦ ꯍꯥꯏꯅ ꯍꯥꯏꯔꯨꯔꯦ꯫ ꯑꯇꯣꯟꯕꯗꯤ ꯂꯝꯁꯥꯡꯒ ꯂꯥꯛꯄꯒ ꯃꯣꯠꯁꯨ ꯌꯥꯝꯅ ꯃꯣꯠꯂꯦ, ꯍꯨꯃꯥꯡꯅꯁꯨ ꯂꯣꯏꯔꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯅꯤꯡꯊꯧꯅ, ꯐꯔꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯄꯥꯝꯗꯨꯅ ꯂꯥꯛꯂꯤꯕ ꯅꯈꯣꯏꯁꯤꯡꯁꯤꯕꯨ ꯑꯩꯅ ꯆꯥꯡꯌꯦꯡ ꯇꯧꯔꯒꯦ. ꯆꯥꯡꯌꯦꯡ ꯑꯗꯨꯗ ꯃꯥꯏ ꯄꯥꯛꯄ ꯑꯗꯨꯅ ꯏꯆꯥꯕꯨ ꯂꯧꯔꯣ." ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯃꯈꯥ ꯑꯃꯨꯛꯁꯨ ꯇꯥꯔꯛꯂꯦ, "ꯍꯧꯖꯤꯛ ꯂꯥꯏꯒꯤ ꯋꯥꯌꯦꯜ ꯌꯦꯡꯂꯁꯤ. ꯍꯧꯖꯤꯛꯃꯛ ꯏꯅꯥꯏꯁꯥ
ꯅꯈꯣꯏꯅ ꯑꯪꯒꯨꯔꯒꯤ ꯃꯁꯥ ꯑꯍꯨꯝꯈꯛ ꯀꯛꯇꯨꯅ ꯄꯨꯔꯛꯎ ꯑꯗꯨꯒ ꯏꯆꯥꯅꯨꯄꯤꯗ ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯃꯃꯤꯡ ꯃꯁꯥ ꯑꯃꯃꯝꯗ ꯑꯩꯅ ꯊꯥꯍꯟꯒꯅꯤ ꯑꯗꯨꯒ ꯑꯪꯒꯨꯔꯒꯤ ꯃꯁꯥꯁꯤꯡ ꯑꯗꯨ ꯅꯨꯃꯤꯗꯥꯡꯗ ꯊꯥꯗꯨꯅ ꯊꯝꯂꯝꯂꯒ ꯅꯣꯡꯉꯥꯜꯂꯛꯄꯗ ꯀꯔꯝꯕꯒꯤ ꯃꯃꯤꯡ ꯏꯕ ꯃꯁꯥꯗꯨꯅ ꯑꯪꯒꯨꯔ ꯄꯥꯜꯂꯝꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯂꯁꯤ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯒ ꯌꯦꯡꯕꯗꯗꯤ ꯉꯁꯥꯏ ꯑꯇꯣꯟꯕ ꯑꯗꯨꯒꯤ ꯃꯃꯤꯡ ꯏꯕ ꯃꯁꯥ ꯑꯗꯨꯗꯤ ꯃꯅꯥꯅ ꯄꯨꯡꯁꯪ ꯁꯪꯅ ꯄꯥꯟꯗꯨꯅ ꯑꯪꯒꯨꯔ ꯆꯔꯣꯡ ꯆꯔꯣꯡ ꯄꯥꯜꯂꯝꯂꯦ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯅꯤꯗꯨꯒꯤ ꯃꯁꯥ ꯑꯗꯨꯗꯤ ꯀꯪꯗꯨꯅ ꯂꯩꯔꯝꯂꯦ ꯃꯗꯨꯗꯒꯤꯗꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯥꯏꯒꯤ ꯋꯥꯌꯦꯜꯅꯤ ꯍꯥꯏꯗꯨꯅ ꯑꯇꯣꯟꯕꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯄꯤꯔꯦ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯅꯤꯗꯨꯗꯤ ꯂꯥꯏꯒꯤ ꯋꯥꯌꯦꯜꯅ ꯌꯥꯗ꯭ꯔꯗꯨꯅ ꯃꯥꯒꯤ ꯂꯩꯕꯥꯛꯇ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ ꯑꯁꯨꯝꯅ ꯑꯇꯣꯟꯕ ꯔꯥꯖꯀꯩꯅꯥ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯗꯨꯅ ꯑꯁꯨꯝ ꯂꯩꯔꯛꯂꯦ ꯅꯣꯡꯃ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯗ ꯂꯥꯏ ꯑꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯕꯨ ꯀꯔꯝꯅ ꯂꯦꯜꯂꯤꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯒꯦ ꯈꯟꯗꯨꯅ ꯁꯔꯒꯗꯒꯤ ꯀꯨꯝꯊꯔꯛꯏ ꯂꯥꯏ ꯑꯗꯨꯅ ꯆꯥꯛꯅꯤꯕ ꯑꯃꯒꯤ ꯁꯛꯂꯣꯟ ꯑꯃꯨꯛ ꯂꯧꯔꯗꯨꯅ ꯃꯌꯥꯝꯕ ꯑꯍꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯥꯟꯅ ꯂꯥꯛꯂꯝꯃꯤ ꯃꯌꯥꯝꯕ ꯑꯍꯟ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯈꯣꯏꯁꯤꯡ ꯑꯗꯨ ꯌꯦꯡꯁꯤꯟꯕ ꯑꯃꯗꯤ ꯀꯟꯅ ꯌꯣꯟꯕ ꯂꯥꯛꯅꯔꯝꯃꯤ ꯃꯗꯨꯗ ꯆꯥꯛꯅꯤꯕ ꯑꯗꯨꯅ ꯃꯌꯥꯝꯕ ꯑꯍꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯣꯏꯍꯤ ꯈꯔ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ ꯃꯗꯨꯗ ꯃꯌꯥꯝꯕ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯃꯤꯠ ꯑꯗꯨ ꯁꯪꯗꯣꯛꯇꯨꯅ ꯍꯦ ꯍꯅꯨꯕꯥ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯅꯣꯏꯒꯨꯝꯕ ꯆꯥꯛꯅꯤꯕ ꯂꯥꯛꯂꯤꯕ ꯃꯌꯥꯝ ꯑꯁꯤ ꯅꯈꯣꯏ ꯈꯨꯗꯤꯡꯒꯤ ꯈꯣꯏꯍꯤ ꯈꯔ ꯁꯨꯝ ꯄꯤ ꯂꯩꯔꯕꯗꯤ ꯆꯥꯛꯅꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯒ ꯑꯩꯗꯤ ꯂꯣꯏꯅ ꯃꯥꯡꯉꯅꯤ ꯍꯩ ꯆꯠꯂꯨ ꯆꯠꯂꯨ ꯅꯪꯉꯣꯟꯗ ꯄꯤꯅꯤꯡꯉꯥꯏ ꯈꯣꯏꯍꯤꯒ ꯂꯩꯇꯦ ꯃꯗꯨꯗꯒꯤꯗꯤ ꯂꯥꯏꯅ ꯑꯣꯟꯕ ꯆꯥꯛꯅꯤꯕ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯛꯂꯦ ꯐꯩ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯉꯥꯏꯔꯦꯅ ꯍꯧꯔꯛꯐꯝ ꯀꯥꯎꯒꯅꯨ ꯍꯥꯏꯅ ꯍꯥꯏꯈꯤꯕꯅꯤ ꯏꯁ꯭ꯋꯔ ꯀꯥꯎꯒꯅꯨ ꯍꯥꯏꯈ꯭ꯔꯒ ꯅꯄꯥꯜ ꯐꯔꯕ ꯀꯥꯟꯗ ꯑꯗꯨꯛ ꯄꯣꯡꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯂꯩꯕꯥꯛ ꯈꯔ ꯂꯧꯔꯒ ꯁꯣꯜꯂꯒ ꯆꯥꯏꯕꯗ ꯈꯣꯏꯍꯤꯒꯤ ꯇꯨꯔꯦꯜ ꯑꯗꯨ ꯍꯥꯟꯅꯒꯤ ꯏꯁꯤꯡꯒꯤ ꯇꯨꯔꯦꯜ ꯑꯗꯨ ꯑꯣꯟꯊꯣꯔꯛꯂꯦ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯒ ꯆꯥꯛꯅꯤꯕ ꯑꯗꯨ ꯂꯥꯏ ꯅꯨꯄꯥꯗꯣ ꯑꯣꯟꯊꯣꯔꯛꯂꯦ ꯑꯗꯨꯒ ꯆꯠꯂꯨ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯅꯥꯁꯄꯥꯇꯤ ꯄꯥꯝꯕꯤꯁꯤꯡ ꯑꯗꯣ ꯁꯪꯂꯨꯔꯣ ꯆꯠꯂꯣ ꯇꯧꯕꯤꯃꯜ ꯈꯪꯗꯕ ꯏꯁ꯭ꯋꯔ ꯀꯥꯎꯕ ꯅꯪꯗꯤ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏ ꯅꯨꯄꯥ ꯑꯗꯨ ꯁꯥꯎꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯗꯒꯤꯗꯤ ꯃꯥꯅ ꯌꯥꯏꯃꯒꯤ ꯁꯪꯒꯣꯝ ꯁꯨꯝꯐꯝꯗ ꯂꯝꯄꯥꯛ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯂꯦ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯁꯪꯒꯣꯝ ꯈꯤꯇ ꯄꯤꯕꯤꯌꯨꯕ ꯆꯥꯗ ꯊꯛꯇꯕꯅ ꯑꯩꯁꯦ ꯋꯥꯕꯅ ꯁꯤꯒꯦ ꯇꯧꯔꯦ ꯃꯗꯨꯗ ꯌꯥꯏꯃ ꯑꯗꯨꯅ ꯀꯔꯥꯏꯗꯒꯤ ꯆꯥꯛꯅꯤꯕꯅꯣ ꯆꯠꯂꯨꯅꯦꯍꯦ ꯂꯩꯇꯦ ꯀꯥꯏꯗꯒꯤ ꯁꯪꯒꯣꯝꯅꯣ ꯂꯩꯇꯦ ꯂꯩꯇꯦ ꯊꯕꯛ ꯁꯨꯒꯦꯗꯤ ꯂꯩꯇꯗꯅ ꯅꯤꯕꯗꯨꯕꯨ ꯅꯃꯥꯏꯗꯨꯕꯨ ꯏꯀꯥꯏꯗ꯭ꯔꯣ ꯂꯦꯝꯅ ꯆꯥꯅꯤ ꯀꯥꯏꯅ ꯈꯜꯂꯤꯗꯨꯕꯨ ꯅꯤꯔꯒ ꯍꯨꯏ ꯊꯥꯗꯣꯛꯂꯒꯅꯦ ꯆꯤꯛꯍꯜꯂꯗꯤꯅꯦ ꯅꯥꯇꯩ ꯆꯥꯔꯣꯏꯀꯣ ꯆꯠꯂꯨ ꯆꯠꯂꯨ ꯃꯗꯨꯗꯒꯤꯗꯤ ꯂꯥꯏꯅ ꯑꯣꯟꯕ ꯆꯥꯛꯅꯤꯕ ꯑꯗꯨꯅ ꯃꯌꯥꯝꯕ ꯑꯍꯟꯗ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯌꯥꯏꯃ ꯑꯗꯨꯕꯨꯁꯨ ꯂꯩꯕꯥꯛ ꯈꯔ ꯂꯧꯔꯒ ꯁꯣꯟꯗꯨꯅ ꯃꯥꯒꯤ ꯁꯟꯕꯤꯁꯤꯡ ꯑꯗꯨ ꯑꯃꯗꯤ ꯂꯩꯔꯝꯕ ꯃꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯥꯡꯍꯟꯈ꯭ꯔꯦ ꯁꯟꯕꯤꯁꯤꯡ ꯑꯗꯨꯁꯨ ꯍꯥꯟꯅꯒꯤ ꯂꯝꯄꯥꯛ ꯑꯗꯨꯗ ꯂꯩꯔꯝꯕ ꯈꯨꯟꯅꯨ ꯑꯗꯨ ꯂꯣꯏꯅ ꯑꯣꯟꯊꯣꯔꯛꯇꯨꯅ ꯆꯥꯛꯇꯥꯗꯨꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯂꯝꯄꯥꯛ ꯑꯗꯨꯗ ꯆꯥꯛꯅꯤꯕ ꯑꯗꯨꯒ ꯌꯥꯏꯃ ꯑꯗꯨꯒ ꯈꯛ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯦ ꯆꯥꯛꯅꯤꯕ ꯑꯗꯨꯅ ꯆꯠꯂꯣ ꯌꯥꯏꯃ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯌꯨꯝꯗꯨꯗ ꯅꯪꯒꯤ ꯅꯥꯁꯄꯇꯤ ꯑꯗꯣ ꯁꯪꯂꯨꯔꯣ ꯆꯠꯂꯣ ꯅꯨꯡꯉꯥꯏꯔꯕ ꯀꯥꯟꯗ ꯍꯧꯔꯛꯐꯝ ꯀꯥꯎꯕ ꯁꯦꯝꯕꯤꯔꯛꯄ ꯏꯁ꯭ꯋꯔꯕꯨ ꯅꯪꯅ ꯀꯥꯎꯕ ꯑꯁꯨꯝꯅ ꯁꯥꯎꯅ ꯍꯥꯏꯔꯝꯂꯒ ꯆꯥꯛꯅꯤꯕ ꯑꯗꯨ ꯆꯠꯈ꯭ꯔꯦ ꯑꯗꯨꯗꯒꯤꯗꯤ ꯆꯥꯛꯅꯤꯕ ꯑꯗꯨ ꯑꯇꯣꯟꯕꯒꯤ ꯃꯌꯨꯝ ꯃꯥꯏꯀꯩ ꯑꯃꯨꯛ ꯄꯥꯡꯂꯛꯂꯦ ꯑꯇꯣꯟꯕ ꯑꯗꯨ ꯃꯥꯅ ꯎꯃꯪꯒꯤ ꯆꯤꯗꯥꯏꯗ ꯊꯝꯂꯝꯕꯅꯤ ꯑꯗꯨꯅ ꯑꯇꯣꯟꯕ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯌꯨꯝ ꯃꯆꯥ ꯑꯃ ꯁꯥꯗꯨꯅ ꯌꯥꯝꯅ ꯂꯥꯏꯔꯅ ꯂꯩꯔꯝꯃꯤ ꯃꯥꯗꯤ ꯃꯌꯥꯝꯕ ꯑꯅꯤꯒꯨꯝꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤꯁꯨ ꯅꯤꯗꯕꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯔꯥꯁꯀꯩꯅꯥ ꯑꯗꯨꯒ ꯌꯥꯝꯅ ꯋꯥꯅ ꯂꯦꯜꯂꯝꯃꯤ ꯆꯔꯥ ꯐꯥꯎꯕ ꯍꯦꯟꯕ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯌꯥꯎꯏ ꯆꯦꯡꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯇꯕ ꯐꯠꯇꯕ ꯆꯦꯡ ꯆꯥꯏ ꯑꯗꯨꯗꯒꯤꯗꯤ ꯑꯇꯣꯟꯕꯒꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯂꯥꯏꯅ ꯑꯣꯟꯕ ꯆꯥꯛꯅꯤꯕ ꯑꯗꯨꯅ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯌꯨꯝ ꯑꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯑꯩ ꯑꯍꯤꯡꯁꯤꯃꯗꯤ ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯛꯇ ꯂꯦꯛꯆꯒꯦꯕ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯛꯈꯨꯝ ꯑꯃꯇꯪꯒ ꯑꯩꯕꯨ ꯄꯤꯖꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀꯧꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ
ꯃꯗꯨꯗꯒꯤꯗꯤ ꯑꯇꯣꯟꯕ ꯊꯣꯔꯛꯂꯒ ꯏꯄꯨ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯂꯥꯏꯔꯔꯦ ꯅꯣꯡꯃꯒꯤ ꯆꯥꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯋꯥꯔꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯅꯨꯃꯤꯠꯁꯤꯃꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯈꯔ ꯑꯁꯤꯅ ꯌꯦꯟꯅꯗꯨꯅ ꯆꯥꯃꯤꯟꯅꯔꯁꯤ ꯏꯄꯨ ꯆꯪꯂꯛꯑꯣ ꯍꯥꯏꯗꯨꯅ ꯆꯥꯛꯅꯤꯕ ꯑꯗꯨꯕꯨ ꯀꯧꯁꯤꯜꯂꯝꯃꯤ ꯑꯇꯣꯟꯕꯅ ꯑꯃꯨꯛ ꯉꯁꯤ ꯑꯍꯤꯡꯁꯤꯃ ꯂꯦꯟꯒꯅꯤ ꯍꯥꯏꯕꯗꯨꯁꯨ ꯂꯦꯟꯕꯤꯔꯣ ꯏꯄꯨ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯆꯥꯛꯅꯤꯕ ꯑꯗꯨꯕꯨ ꯃꯩ ꯃꯅꯥꯛꯇ ꯐꯝꯍꯟꯗꯨꯅ ꯃꯩ ꯇꯤꯛꯍꯜꯂꯦ ꯏꯁꯤꯡ ꯑꯁꯥꯕꯁꯨ ꯄꯤꯊꯛꯄꯤꯔꯦ ꯑꯗꯨꯗꯒꯤꯗꯤ ꯔꯥꯁ ꯀꯩꯅꯥ ꯑꯗꯨꯅ ꯆꯥꯛ ꯆꯥꯐꯝ ꯁꯦꯝꯗꯨꯅ ꯐꯤꯗꯥ 3 ꯊꯥꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯔꯥꯁ ꯀꯩꯅꯥ ꯑꯗꯨꯅ ꯂꯩꯔꯪꯒꯤ ꯃꯩ ꯑꯗꯨ ꯀꯥꯝꯗꯨꯅ ꯆꯥꯛ ꯃꯨꯟꯕ ꯉꯥꯏꯔꯤ ꯑꯗꯨꯒ ꯔꯥꯁ ꯀꯩꯅꯥ ꯑꯗꯨꯅ ꯈꯜꯂꯤ ꯏꯁ ꯂꯥꯛꯂꯤꯕ ꯃꯤ ꯑꯁꯤ ꯄꯤꯖꯒꯗꯧꯔꯤꯕ ꯆꯥꯛ ꯑꯁꯤꯅ ꯍꯥꯎꯇ꯭ꯔꯤꯕ ꯑꯁ ꯈꯨꯍꯥꯎꯇꯁꯤꯒꯣ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦꯗ ꯏꯁ ꯇꯟꯗꯧꯔꯤꯗ ꯑꯁꯦꯡꯕ ꯑꯁꯤ ꯈꯟꯗꯨꯅ ꯆꯐꯨ ꯑꯗꯨ ꯆꯥꯛ ꯊꯤꯒꯦ ꯍꯥꯏꯅ ꯃꯩꯗꯒꯤ ꯊꯥꯡꯊꯔꯛꯄꯗ ꯍꯥꯡꯗꯣꯛꯂꯨꯕꯗ ꯆꯥꯛ ꯑꯗꯨ ꯅꯞ ꯅꯞ ꯂꯥꯎꯔꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯕ ꯆꯦꯡ ꯑꯣꯏꯔꯝꯂꯦ ꯃꯗꯨ ꯎꯕꯗ ꯔꯥꯁ ꯀꯩꯅꯥ ꯑꯗꯨ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ ꯑꯦ ꯀꯔꯤꯅꯣ ꯃꯁꯤꯗꯤ ꯑꯩꯅ ꯉꯁꯥꯏ ꯊꯣꯡꯈ꯭ꯔꯤꯕ ꯆꯦꯡ ꯑꯗꯨꯗꯤ ꯁꯤꯗꯤ ꯅꯠꯇꯦꯁꯦ ꯁꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯕ ꯆꯥꯛꯇꯨꯅꯤꯅꯦꯍꯦ ꯑꯩꯅ ꯊꯥꯏꯅ ꯀꯣꯅꯨꯡꯗ ꯂꯩꯔꯤꯉꯩꯗ ꯆꯥꯈꯤꯕ ꯆꯥꯛ ꯑꯗꯨꯒ ꯃꯑꯣꯡ ꯃꯥꯟꯅꯩꯅ ꯑꯁꯤ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯄꯥꯇ꯭ꯔ ꯑꯃꯃꯨꯛ ꯄꯨꯊꯣꯛꯂꯗꯨꯅ ꯃꯈꯣꯏꯒꯤ ꯅꯥꯀꯟꯗ ꯆꯦꯜꯂꯤꯕ ꯂꯨꯛꯂꯨꯡꯒꯤ ꯏꯁꯤꯡ ꯑꯗꯨ ꯄꯥꯇ꯭ꯔ ꯑꯗꯨ ꯄꯤꯛꯊꯅ ꯍꯥꯟꯖꯤꯜꯂꯦ ꯑꯗꯨꯒ ꯄꯨꯔꯛꯂꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯌꯨꯝ ꯌꯧꯔꯒ ꯈꯨꯖꯥꯏꯗ ꯍꯩꯗꯣꯛꯄꯗꯗꯤ ꯏꯁꯤꯡ ꯑꯣꯏꯔꯝꯗ꯭ꯔꯦ ꯉꯧꯔꯣꯛ ꯉꯧꯔꯕ ꯁꯟꯒꯤ ꯁꯪꯒꯣꯝ ꯑꯣꯏꯔꯝꯂꯦ ꯃꯗꯨꯁꯤꯡ ꯑꯗꯨ ꯎꯕꯗ ꯔꯥꯁ ꯀꯩꯅꯥ ꯑꯗꯨ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯔꯥꯁ ꯀꯩꯅꯥꯅ ꯑꯣ ꯏꯁꯣꯔ ꯏꯕꯨꯡꯉꯣ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯀꯌꯥꯗ ꯆꯥꯟꯕꯤꯔꯤꯕ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯂꯥꯛꯂꯤꯕ ꯃꯤ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯆꯣꯞꯍꯟꯕꯤꯗ꯭ꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯅꯪꯅ ꯉꯥꯛꯄꯤꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯅ ꯀꯞꯅ ꯏꯁꯣꯔꯕꯨ ꯈꯨꯔꯨꯝꯖꯔꯝꯃꯤ ꯑꯗꯨꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯂꯥꯏꯅ ꯄꯤꯕ ꯆꯥꯛ ꯑꯦꯟꯁꯥꯡ ꯁꯪꯒꯣꯝ ꯀꯩꯀꯥ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯆꯥꯛꯅꯤꯕ ꯑꯗꯨꯒ ꯆꯥꯃꯤꯟꯅꯔꯦ ꯊꯛꯃꯤꯟꯅꯔꯦ ꯆꯥꯛꯅꯤꯕ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯁꯦꯕꯥ ꯇꯧꯕꯤꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯁꯦꯕꯥꯗ ꯄꯦꯜꯂꯕ ꯂꯥꯏꯅ ꯑꯣꯟꯕ ꯆꯥꯛꯅꯤꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯂꯥꯏꯒꯤ ꯁꯛꯇꯝ ꯑꯗꯨꯗ ꯑꯣꯟꯊꯣꯔꯛꯇꯨꯅ ꯑꯇꯣꯟꯕ ꯑꯃꯗꯤ ꯔꯥꯁ ꯀꯩꯅꯥ ꯅꯈꯣꯏ ꯑꯅꯤꯒꯤ ꯁꯦꯕꯥꯗ ꯑꯩ ꯄꯦꯜꯂꯦ ꯅꯈꯣꯏꯒꯤ ꯍꯔꯥꯎꯕ ꯃꯇꯝꯗ ꯑꯩꯕꯨ ꯀꯥꯎꯗꯕ ꯑꯩꯕꯨ ꯊꯥꯒꯠꯄ ꯇꯧꯕꯤꯃꯜ ꯀꯥꯎꯗꯕꯒꯤꯗꯃꯛꯇ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯩꯅ ꯉꯁꯤꯗꯒꯤ ꯅꯨꯡꯉꯥꯏꯕ ꯉꯥꯛꯇ ꯑꯣꯏꯍꯟꯕꯤꯔꯒꯦꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯃꯈꯨꯠꯇꯨꯅ ꯂꯩꯕꯥꯛ ꯈꯔ ꯂꯧꯔꯒ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯁꯣꯟꯗꯨꯅ ꯆꯈꯥꯏꯕꯗ ꯑꯇꯣꯟꯕꯒꯤ ꯄꯤꯛꯂꯕ ꯌꯨꯝ ꯃꯆꯥ ꯑꯗꯨ ꯆꯥꯎꯔꯕ ꯀꯣꯅꯨꯡꯒꯨꯝꯅ ꯂꯪꯂꯕ ꯐꯖꯔꯕ ꯌꯨꯝ ꯑꯃ ꯑꯣꯟꯊꯣꯔꯛꯂꯦ ꯃꯅꯥꯏ ꯃꯁꯤꯅ ꯌꯣꯝꯂꯦ ꯁꯅꯥ ꯂꯨꯄꯥꯅ ꯄꯨꯡꯊꯟ ꯊꯜꯂꯦ ꯊꯧꯉꯥꯛꯄ ꯁꯦꯕꯥꯔꯤ ꯑꯃꯗꯤ ꯐꯖꯔꯕ ꯂꯩꯀꯣꯜ ꯀꯌꯥ ꯑꯗꯨꯗꯒꯤꯗꯤ ꯂꯩꯀꯣꯜ ꯁꯦꯟꯅꯕ ꯀꯌꯥ ꯑꯃ ꯁꯟꯅ ꯄꯤꯛ ꯊꯜꯂꯦ ꯁꯪꯒꯣꯜ ꯑꯗꯨ ꯁꯒꯣꯜꯅ ꯄꯤꯛ ꯊꯜꯂꯦ ꯁꯪꯒꯣꯜ ꯑꯇꯩꯁꯨ ꯑꯇꯩ ꯑꯇꯩ ꯂꯣꯏꯅ ꯁꯨꯔꯦ ꯃꯗꯨꯗꯒꯤꯗꯤ ꯑꯇꯣꯟꯕ ꯑꯃꯗꯤ ꯔꯥꯁ ꯀꯩꯅꯥ ꯑꯗꯨ ꯍꯔꯥꯎꯕꯅ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ ꯂꯥꯏ ꯑꯗꯨꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯖꯔꯝꯃꯤ ꯌꯥꯔꯦ ꯌꯥꯔꯦ ꯅꯈꯣꯏꯅ ꯇꯧꯕꯅ ꯅꯈꯣꯏꯅ ꯐꯪꯕꯅꯤ ꯅꯈꯣꯏꯁꯨ ꯉꯁꯤꯗꯒꯤ ꯅꯨꯡꯉꯥꯏꯅ ꯋꯥꯠꯇ ꯄꯥꯠꯇꯅ ꯂꯩꯔꯣꯀꯣ ꯑꯗꯨꯕꯨ ꯀꯩꯗꯧꯅꯨꯡꯗ ꯍꯧꯔꯛꯐꯝꯗꯤ ꯀꯥꯎꯒꯅꯨ ꯑꯩꯁꯨ ꯂꯥꯏꯔꯩꯕꯥꯛꯇ ꯍꯟꯕ ꯃꯇꯝ ꯌꯧꯔꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯅꯈꯣꯏꯅ ꯅꯨꯡꯉꯥꯏꯔꯤꯕ ꯃꯇꯤꯛ ꯃꯤꯒꯤ ꯃꯇꯦꯡꯁꯨ ꯄꯥꯡꯂꯕꯗꯤꯅꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯈꯣꯏ ꯍꯦꯟꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯅꯤ ꯃꯁꯤꯒꯤ ꯋꯥꯐꯝꯁꯦ ꯅꯈꯣꯏ ꯀꯥꯎꯒꯅꯨꯀꯣ ꯉꯁꯤꯗꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯥꯏ ꯑꯗꯨ ꯆꯠꯈ꯭ꯔꯦ ꯑꯇꯣꯟꯕ ꯑꯃꯗꯤ ꯔꯥꯁ ꯀꯩꯅꯥꯗꯤ ꯅꯨꯡꯇꯤꯒꯤ ꯂꯥꯏꯕꯨ ꯅꯤꯡꯖꯗꯨꯅ ꯑꯃꯗꯤ ꯂꯥꯏꯔꯕ ꯑꯉꯥꯡꯁꯤꯡꯕꯨ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯅꯣꯡꯃꯗꯤ ꯃꯈꯣꯏꯒꯤ ꯃꯌꯥꯝꯕ ꯑꯅꯤꯗꯨ ꯋꯥꯕꯅ ꯍꯦꯟꯃꯟꯕꯅ ꯃꯅꯥꯎ ꯑꯇꯣꯟꯕꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯝꯃꯤ ꯃꯌꯥꯝꯕ ꯑꯅꯤꯅ ꯑꯇꯣꯟꯕ ꯑꯇꯣꯟꯕ ꯊꯣꯡꯉꯥꯛꯄ ꯑꯗꯨꯅ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯑꯇꯣꯟꯕꯕꯨ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯏꯕꯨꯡꯉꯣ ꯑꯗꯨꯗꯤ ꯉꯥꯛꯇ ꯉꯥꯏꯕꯤꯔꯝꯃꯨꯀꯣ ꯑꯩ ꯑꯃꯨꯛꯇ ꯍꯥꯏꯖꯔꯨꯈꯤꯒꯦ ꯍꯦꯔꯥ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯁꯦ ꯃꯥꯒꯤ ꯃꯌꯥꯝꯕꯅꯤꯅꯦꯍꯦ ꯅꯪꯅ ꯍꯪꯂꯨꯗ꯭ꯔꯕꯁꯨ
ꯑꯩꯈꯣꯏꯅ ꯍꯥꯏꯔꯗꯤꯅꯦ ꯍꯦꯛꯇ ꯆꯪꯍꯜꯂꯛꯀꯅꯤ ꯆꯪꯒꯦꯁꯦ ꯑꯩꯈꯣꯏ ꯑꯁꯨꯝꯅ ꯊꯣꯉꯛꯄꯁꯤꯡ ꯑꯗꯨꯒ ꯃꯌꯥꯝ ꯑꯅꯤꯗꯨꯒ ꯀꯟꯅ ꯃꯨꯛꯇꯔꯝꯃꯤ ꯃꯗꯨꯗ ꯃꯅꯥꯎꯅꯨꯄꯥꯗ ꯑꯇꯩ ꯃꯅꯥꯏꯁꯤꯡꯅ ꯄꯥꯎ ꯇꯝꯂꯨꯕꯗꯒꯤ ꯑꯇꯣꯟꯕꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯆꯦꯟꯊꯣꯔꯛꯄꯗ ꯃꯌꯥꯝꯕ ꯑꯅꯤꯗꯨ ꯑꯣꯏꯔꯝꯕꯗꯨꯗ ꯑꯦ ꯇꯥꯆꯧ ꯇꯌꯥꯏ ꯍꯩꯃ ꯑꯇꯣꯟꯕ ꯅꯪꯒꯤ ꯊꯣꯉꯥꯛꯄ ꯑꯁꯤ ꯑꯩꯈꯣꯏ ꯆꯤꯛꯇ ꯆꯪꯍꯟꯗ꯭ꯔꯤꯕꯅꯤꯅꯦꯍꯦ ꯅꯪꯒꯤ ꯑꯌꯥꯕ ꯌꯥꯎꯗꯦ ꯍꯥꯏꯗꯅ ꯃꯁꯤ ꯃꯤꯁꯦ ꯌꯥꯝꯅ ꯎꯁꯤꯠꯇꯦ ꯇꯥꯟꯊꯣꯛꯈ꯭ꯔꯣ ꯀꯥꯟꯅꯗꯦ ꯑꯦ ꯇꯥꯆꯧ ꯆꯪꯅꯁꯤꯁꯤ ꯏꯃꯨꯡꯗ ꯃꯥꯁꯨꯅꯦ ꯃꯥꯒꯤ ꯃꯊꯧ ꯇꯧꯖꯔꯤꯕꯅꯤ ꯑꯗꯨꯅꯅꯦ ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ ꯇꯥꯆꯧ ꯇꯌꯥꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯕ ꯑꯅꯤꯗꯨꯕꯨ ꯀꯧꯁꯤꯟꯗꯨꯅ ꯑꯊꯨꯝ ꯑꯍꯥꯎ ꯀꯌꯥ ꯄꯨꯊꯣꯛꯇꯨꯅ ꯆꯥꯃꯤꯟꯅꯔꯦ ꯑꯃꯗꯤ ꯅꯤꯡꯊꯤꯅ ꯁꯦꯕꯥꯁꯨ ꯇꯧꯕꯤꯔꯦ ꯃꯅꯥꯎꯅ ꯑꯗꯨꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯌꯥꯝꯕ ꯑꯅꯤꯗꯨꯅ ꯃꯅꯥꯎꯗ ꯀꯔꯝꯅ ꯅꯨꯡꯉꯥꯏꯔꯛꯄꯅꯣ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯍꯪꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯁꯨ ꯑꯃꯗ ꯆꯤꯊꯗꯨꯅ ꯇꯝꯂꯝꯃꯤ ꯃꯗꯨꯗ ꯃꯅꯥꯎꯅ ꯃꯥꯅ ꯂꯥꯏꯅ ꯑꯣꯟꯕ ꯆꯥꯛꯅꯤꯕ ꯑꯗꯨꯗ ꯇꯧꯈꯤꯕ ꯑꯃꯗꯤ ꯃꯥꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯀꯥꯎꯗꯅ ꯄꯥꯡꯊꯣꯛꯈꯤꯕ ꯍꯧꯔꯛꯐꯝ ꯀꯥꯎꯗꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯤꯔꯝꯃꯤ ꯋꯥꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝꯕ ꯑꯅꯤꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ ꯃꯌꯥꯝꯕ ꯑꯍꯟꯅ ꯑꯇꯣꯟꯕ ꯉꯁꯤꯗꯤ ꯅꯪꯒ ꯑꯩꯈꯣꯏꯒꯤ ꯈꯦꯠꯅꯕꯗꯣ ꯏꯌꯥꯝꯕ ꯈꯪꯂꯦ ꯏꯅꯥꯎꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯤ ꯏꯅꯥꯎꯅ ꯇꯧꯖꯔꯨꯕꯒꯤꯅꯤ ꯃꯇꯤꯛ ꯆꯥꯏ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯨꯗꯒꯤꯗꯤ ꯅꯣꯡꯉꯥꯟꯕꯒ ꯃꯌꯥꯝꯕ ꯑꯅꯤꯗꯣ ꯆꯠꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯑꯇꯣꯝꯕꯅ ꯃꯥꯒꯤꯗ ꯂꯩꯔꯁꯤ ꯍꯥꯏꯕꯁꯨ ꯃꯌꯥꯝꯕ ꯑꯅꯤꯗꯨ ꯌꯥꯗꯦ ꯃꯇꯝ ꯈꯔ ꯂꯩꯈꯤꯁꯤ ꯍꯥꯏꯔꯕꯁꯨ ꯃꯌꯥꯝꯕ ꯑꯅꯤꯗꯨ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯑꯗꯨꯗꯒꯤꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯑꯇꯣꯟꯕꯅ ꯃꯌꯥꯝꯕ ꯑꯅꯤꯗꯨꯕꯨ ꯊꯤꯟꯗꯣꯔꯛꯏ ꯑꯇꯣꯟꯕ ꯅꯪ ꯁꯥꯎꯔꯅꯨ ꯑꯩꯈꯣꯏ ꯅꯪꯒꯤꯗ ꯂꯩꯊꯕ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯏꯁꯥꯅ ꯏꯄꯥꯡꯒꯜꯅ ꯁꯨꯖꯔꯒ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯔꯨꯔꯒꯦ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯂꯥꯛꯂꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯌꯥꯝꯕ ꯑꯅꯤꯗꯨ ꯆꯠꯈ꯭ꯔꯦ ꯑꯇꯣꯟꯕꯁꯨ ꯐꯔꯦ ꯃꯈꯣꯏꯅꯕꯨ ꯒ꯭ꯌꯥꯟ ꯑꯗꯨꯝꯅ ꯇꯥꯔꯕꯗꯤ ꯉꯁꯤꯗꯒꯤ ꯅꯨꯡꯉꯥꯏꯅ ꯂꯩꯔꯁꯅꯨ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯍꯧꯔꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯔꯥꯖ ꯀꯩꯅꯥ ꯑꯗꯨꯅ ꯃꯄꯥ ꯅꯤꯡꯊꯧꯕꯨ ꯑꯃꯨꯛꯇꯪꯗꯤ ꯆꯥꯛ ꯀꯧꯁꯤ ꯍꯥꯏꯗꯨꯅ ꯑꯇꯣꯟꯕꯗ ꯍꯥꯏꯔꯛꯏ ꯑꯗꯨꯗꯒꯤꯗꯤ ꯃꯅꯥꯏ ꯊꯥꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯕꯥꯇꯣꯟ ꯇꯧꯔꯨꯔꯦ ꯑꯗꯨꯗꯒꯤꯗꯤ ꯍꯨꯝꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯅꯤꯡꯊꯧ ꯑꯗꯨ ꯃꯅꯥꯏ ꯈꯔꯒ ꯆꯥꯛ ꯆꯥꯕ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯅ ꯀꯣꯅꯨꯡꯒꯨꯝꯂꯕ ꯌꯨꯝ ꯑꯗꯨꯗ ꯃꯅꯥꯏ ꯃꯁꯦꯟ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛꯇꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨ ꯄꯨꯡꯉꯛꯉꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯄꯥ ꯅꯤꯡꯊꯧꯕꯨ ꯆꯥꯛ ꯏꯁꯤꯡ ꯅꯤꯡꯊꯤꯅ ꯄꯤꯖꯔꯒ ꯅꯤꯡꯊꯧ ꯑꯗꯨꯗ ꯋꯥꯐꯝ ꯄꯨꯝꯕ ꯔꯥꯖ ꯀꯩꯅꯥ ꯑꯗꯨꯅ ꯂꯤꯗꯨꯅ ꯇꯝꯂꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯩꯅ ꯂꯥꯏꯒꯤ ꯋꯥꯌꯦꯜ ꯂꯧꯗꯨꯅ ꯏꯆꯥꯅꯨꯄꯤꯕꯨ ꯅꯤꯡꯊꯧ ꯑꯅꯤꯗꯨꯗ ꯊꯥꯖꯗꯅ ꯑꯇꯣꯟꯕꯗ ꯊꯥꯖꯔꯨꯕ ꯑꯁꯦ ꯑꯩꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯕ ꯃꯇꯝꯗꯨꯗ ꯑꯩꯅ ꯅꯪꯕꯨ ꯅꯐꯤ ꯃꯣꯠꯂꯤ ꯂꯥꯏꯔꯩ ꯍꯥꯏꯗꯅ ꯄꯤꯔꯝꯗ꯭ꯔꯕꯗꯤ ꯏꯆꯥꯁꯦ ꯑꯁꯨꯝꯅ ꯍꯔꯥꯎꯅ ꯂꯩꯔꯝꯗꯕꯁꯨ ꯌꯥꯏ ꯍꯧꯖꯤꯛꯇꯤ ꯏꯄꯥ ꯄꯦꯜꯂꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯀꯨ ꯅꯤꯡꯊꯧꯕꯨ ꯑꯇꯣꯟꯕ ꯑꯃꯗꯤ ꯔꯥꯖ ꯀꯩꯅꯥꯅꯤ ꯆꯪꯗꯨꯅ ꯈꯨꯔꯨꯝꯖꯔꯝꯃꯤ ꯃꯀꯨ ꯅꯤꯡꯊꯧꯅ ꯅꯨꯡꯁꯤꯅ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯝꯂꯒ ꯕꯣꯔ ꯄꯤꯔꯝꯂꯒ ꯅꯤꯡꯊꯧ ꯑꯗꯨ ꯃꯥꯒꯤ ꯂꯩꯕꯥꯛꯇ ꯍꯟꯈ꯭ꯔꯦ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯉꯥꯏꯔꯤꯕꯒꯤ ꯃꯊꯛꯇꯨꯗ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯛꯂꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯑꯃꯗꯤ ꯆꯥꯕ ꯐꯪꯖꯗ꯭ꯔꯕ ꯆꯥꯛꯅꯤꯕꯁꯤꯡꯕꯨꯁꯨ ꯍꯦꯛ ꯍꯦꯛ ꯀꯧꯗꯨꯅ ꯑꯍꯥꯎ ꯑꯍꯥꯎꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯃꯌꯥꯝ ꯑꯃ ꯁꯦꯝꯗꯨꯅ ꯄꯤꯖꯔꯝꯃꯤ ꯑꯃꯗꯤ ꯈꯨꯗꯣꯜ ꯃꯌꯥꯝ ꯑꯃꯁꯨ ꯄꯤꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯇꯨꯝ ꯂꯦꯞꯇꯅ ꯇꯧꯕꯅ ꯆꯥꯛꯅꯤꯕ ꯀꯅꯥ ꯂꯩꯖꯗꯕ ꯃꯌꯥꯝꯁꯤꯡꯒꯤ ꯕꯣꯔꯗꯒꯤ ꯑꯃꯗꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯕꯣꯔꯗꯒꯤ ꯙꯔꯃ ꯂꯩꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯅꯤꯡꯊꯧ ꯑꯃꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅ ꯃꯔꯥ ꯇꯞꯅ ꯍꯔꯥꯎꯅ ꯑꯐꯕ ꯃꯆꯥ ꯃꯁꯨ ꯄꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ ꯑꯃꯗꯤ ꯃꯌꯥꯝꯕ ꯑꯅꯤꯗꯨꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯀꯟꯅ ꯃꯁꯥꯒꯤ ꯄꯥꯡꯒꯜꯅ ꯍꯣꯠꯅꯖꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯩꯔꯤꯕ ꯈꯔ ꯑꯗꯨꯅ ꯄꯦꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ